Manipur Top Channel dagi video amta update tawjage ngasi nungthil phongba che phongla January gi tang 13 da nupi macha ama izat manghal lamlaga imung manung puna lotkhre hairi myam tha asigi hawkhiba tang 8 gi nungthil pung 3 makhairom tabda kumbi police ki manung chanba Borayangbi Thawba Laikai Ward number 4 da leiba sahi nipan khakta ngai ribi nupi macha ama laikai adu da leiba Abdul Qayyum sahi kungamanga apokpi achaubina izat mangalamlaba matung imung manung punna lotkhibadagi thiba khangdre mahakpu phaba ngamdabadagi lamdam adugi miyamna nupi adugi mayumda thumjinbada police mana matam sana lakpadagi pamdaba thadoksingi thokhidre haina paw asina makhatana phongduragli duga mayam asigumba thabak asi Manipur yam toina thokmam ama oibanina mayam gi motasu video asi yingbiragadi kari leibibige habdu comment box ta sungje sudana comment section da thambiramu aduga ai ngamikai share tawnobo honajage share gi video si saitang lusinjrage thank you guys